Nungray area da hauzik thamliba curfew hayeng July 15 dagi 19 phawba ayuk pung 3 dagi numidang pung 9 phawba komthokani hari hiram sigamari lenana district magistrate thobal nangasi order mathokrai National Food Security gi jayatnaba thodok wathok lepalaitre khurai nandaibam laikai gram panchayat ki miyam gi phangpham thokpa cheng gi jakthung phangande haiduna miyam na cheng porompat police station da thomsin krai Gram Panchayat asigi Miam da cheng keji tara humdoi mioi amamam da pigani haibitagi Miam na cheng yendana bathing balairingai da ngasi Miam da cheng yenana batorum badagi Mayam na changsinduna cheng singadu makoi gi phangpham tokpa cheng suna phangdriba phawwa porompat police station da thamnana balake Miam na OC in charge ga wari sanaraba matung da thajaba khara pirakpadagi khongpham khara handoknakhe Yanaki bawafam thabak oina pangthorak trabadi kendra gi MLA amasung lekai gi pradhan gi mathakta Court the Wakatuna Angi Mating Lorgan Hari. The Haiba, Sugai, the Gisabel, the cart, hung the Vanayam Boeba, the main household, the drown the Yen, see a Pony Yaro, Yanabama, or Tribogan, no have the Taliba, the Neribadabi is beaten Baba, for eating Tapunga machine soon of Hungry Bob, Tangini, Masi, yet Poyaro, that's again a library, waiting again, Masi, Wang, Malana, Tabakoroba. Agent natraga club ki side tagi jo ro ko legal action ba wo ko lo ko chara si chaba ai ko changjan gani ai Nupi member Singh Hena Hapchinduna Lions Club na Miam gi seba torgan haina Vice District Governor to Lion and Gojendrana Pongdokre Wapamasi Lions Club of Impal City gi Ariano Sinabagi ngarang numidang Hotel Nirmala da pangthokiba thoramda mahakna phongdokhibani thoramatu da hanagi District Governor T Saitapriya H. Kamini Kumar, Lions Club of Impal City ki hanagi President Dr. R.K. Kumar ji na chingba miyor singna sargyaki. Nauna President Khalaba L. Joytombi, Secretary Dr. K.S. Rajendro amadi Treasurer O. Dhanbir na luchingba Board of Directors sing wasakloki. President L. Joytombi na mahakita manungda leitalaira singda hena mating pangba masung mahusagi khal ngakna bahona bada henba meeting changani haiki. N. Gojendra na makatana Lagli bachahi se Lions Club ki chahi chama suba kumon palan pangthokadaba maramna club asina leitalai ra singi mating pangba made mioi bagi seba tawba kankhatri haina apil tawki Hindu lining chatpa singi yamna maroi bakumai rath jatra ge aroi banumit kanglen numit kamari lenana konungi kang chingba ki thoram pangthoke loinana Bijoy Govindama diskon dasu mioi kaya laktuna kang chingba ki thoram sarugyaki Lambi the Miam the Tortuna Kangi Heruk Oki, Lekai the Su Kang Chimbaki Toram Pangtoknaki. Ngasi kanglen numita tamu town manung da kang chingba ki thoram pangthoki masing yam laba mioi kayana tamu da ki more town fawba kang chingba ki thoram pangthoki leiba kani gi marakta chathok rasin tawba da mating pangkhiba ki damak mari leinaba authorities singbo more gorkha samaj seva committee amadi skon anina thagat phongdorkli Kumbong mayai lekai dagi leisabi machani nupa amana thangna thinbadagi soktuna Rims amadi Caesar Hospital da housing laikan nari bagi phibam Manipur State Commission for Women ki chairperson Dr. K. Sobitana Luchingba Kangbu mana yang singkre Khongjata duda commission ki member Soibam Ongbi Lilima Dr. Farida Saha Ranjita Golmai amadi official sing suloinaki Imung manungi mayor singa unaduna makoi anigi layang bada commission ki makai dagi mating pangani Mari lainaba police station dagi case asigi housing lairiba report amasu commission da piraknaba chairperson na khangan krai Kumbong mayai lekai dagi nupi macha ani Jackie Chana thang na thinduna hat ana bokhonaram thawong Impal West Students Club Kumbong na kanayan da phongtorkli Impal West Women's Police Station na charge seat athuba matamda thangatuna Mara leba mioi ain gi oiba chairak athuba matamda phangan gadabane amaromda Kumbong miyam na khaina duna Caesar amasung Rims da laikanari pinupi macha anigi layeng nanabagi damak lupa lising
taraga chamanga amasung lupa lising taraga chani mathang sitna mateng pangkhre chenariba Jackie Chan gi imung manung dagi sel gi mateng ama phawba pirakpa leitri marai bak thirabi nupi macha ani gi imung ase nongmagi suraga chaba ngaktani hauzik phawbada layeng bada lupa lak ama makhai amana lupa lak ama changkhre hairi maramaduna Manipur da leiriba civil society puksel chawraba miyoi sing government ke mari leinaba department na angamba mateng pangbinaba appeal tawri Number 4 yauna tongan ba mayai ka bachinjak sing yole haiba nupa amagi mayum lekai miam na sidokre January ba miyoi nanthok tu na chen kre hairi thaudo si hata ita khola da thokibani January ba yumbu si maming MD Robert Jahikun gomdoi apok pa laikhidraba rajakat ali kawi ngasi soibam lekai wangkai khuno amdi new chekon dagi tongan ba club amadi mera pai bi thongmi singna class 7 tamliba mahiroi ama yauna miyoi khara Guli ga konena fabadagi yon pham thirakpada robot hairiba miyoi asidagi leirakpani haiba khangbadagi ma ki mayumda miyam thomjin bada nanthokuna chen kibani mamangda sukmahak miyam na kayarak phab laikre amukhana phataba thabak asi tawrabadi lekai dil leijararoi haibagi aya bache inaba phawba laikre haina nupi amana phongdorki Robot hari mana paham sahasina sahi manga taragi mamang degi hauna wangai kuno stay da koina drug si yon ganu hai na mangon da si kya mano pikre hanjan mangon da si chu pikra ba lekai sida ngang no paham sa mayam se amata yadre adegi lera khulak khudik makta mafam khudik makta mana loina mak sandok tana pi ba ngang hai badi ngasai phari ba ngang si makta da su sahi traunga class 9 10 da mi ba ngang ni aga police la ami adu bo khoi janghan gidre ngasi gi oina maramdi police department su any akoina samnaruba khudingmak singsa ngasi phawra thingma ngamdana laeba sina maram oiraga akoi mathang drive kya manu satharakini aduga sigum group nupi group sangstan khudingmak singsina ngasi akoi laikai da tariba jo sa sumaina tadana bagi damakta thokbi raktana isa isu angang horeba khudingmak singju kannana bagi damakta mateng pangbi haidana aina ISTV thongdasu message bijari National Health Mission ki makhada District Health Society Thobalna Prevention and Control of Deafness Thobal District amasung alim koga khusham natuna Thobal District ki mafam tarukta chatharkiba tabagi shakti wadaba sing khandokpagi screening camp ngase Lilong Public Health Center relation krai District asigi oina mioi lising amaga chamri humfuga mari screening tawbagi manungda mioi chamapan subna taret masak khandokpagi loina na hearing aid sing phangalagani ngasi loshinba numita District Nodal Officer Dr. Atrina Golmay District Hospital Thawalgi Eye Specialist Dr. Suresh Naurem su sargyaki ngasi ayu pung taruk tagi numidang wairam pung taruk phawba Bisnupur District ta kaukiba banna district asigi mafam kharada mahausa gi punsida akaiba pikrai Rims ta intern tauba Dr. N Gyaneshwar bu tamthina puraga hostel gi bathroom da hundoklambagi thawong da chenaba sing ain gi oiba thabak lokhattabagi mayokta JSC amasung United Development Organization na kaukiba general strike ni general strike manung da maruena kumbi amadi moirang kaithel kanakide ayu anganbada moirang kaithel lambi sing ban sogatpa singna kaithel thugaiduna phaman kide dukan sing thong lolhan ki anganbada Imphal chenba gari sing chenaram labasu makatana chelhan khide moirang kumbi lambi ki moirang khuno bazar mapada lambi da mai thaduna khongjang changsing ki ayuk pung tararom taba dwaida organization ki ko convener yauna nupani police na phajin khibadagi nungthil moirang lamkhai da ban sogot pa singna yaninga ba phongdoktuna moirang police station da miam thomjin ki police na pamda ba thodok thoktana ba kan ba section thorang lokhat ki Laumi da politics tawbagi hainabi khudakta thadokse laumi singi mathau taba sing matam chana phangalabata da Manipur da chathok marang kaina puthok pangamgani haina Maitai Civil Action Network na phongdorkri Agriculture Department ta niyom la na thabak tawba mioi amataga loop asiga phibam amatada yasinaba tawroi hairi ngasi nungthil androda imung amagi mioi sing yauna mioi taraga humdoi tongtuna lakpa diesel auto ama nauna semba andro lambi ki maring khul yogada bakhar watlingai da lokha da onthabadagi nupi ama sire laikhidraba nupi adugi maming laiton ekashini chahi humbudra mapuroiba laikhidraba tomba kaksing iran pham Hawaii bam lekai dagini mioi mari aruba phibam da sokpadagi jenim sa laikanare
थौदोक थोकफमदा अंद्रो केंद्र की MLA श्याम कुमार मसा लाक्तुना अशोक पमियोय तरागुमदोय जेनिम्स पुकतुना लाइकनखे अहल अमा यावना मियोय मरी की फिबम लूना लैरी हरी इंडिया की तोंगान तोंगान मफम सिंगदा इस्लाम लाइनिंग तंब चटपा महरोय सिंग असि इम्फाल एयरपोर्ट प्लेन मनुंगदगी कुमथांदुना चलहन खिदबा थोंग पांगल स्टूडेंट ऑर्गेनाइजेशन यानिंगदब फोंगतोपग लोइनना पुंग निफु निपान की मनुंगदा मखोय मखोयना तमगदौरबा इंस्टीट्यूट सिंगदा मरी लेनबा सिंग यौहनगदबनी हारी बाउगी मिफम अमादा एसोसिएशन असigi प्रेसिडेंट वकल अंसारीदा ngasi इंडिया की तोंगान तोंगान मफम सिंगदा मरुबी तमननबा अंगांग कुनगा माथोय पुंग तरामाथोय की फ्लाइट ता इम्फाल थादोकदबनी मखोय लोइनमक लिलोंग एरिया दगिनी प्लेन तोंगननबगी मथौ ताबा चेक इन तौरबा मतुंग प्लेन मनुंगदा काखलबा मतुंगदा CISF की पर्सनल सिंगना मरम अमा लेरे हाइदुना प्लेन दगी कुमतान के चाइल्ड वेलफेयर की कमिटी की ऑफिशियल सिंग कौदुना अंगांग सिंग अदु चेक तौबदा मफम अदुदा अंगांग की ममा मपा सिंगा कन्ना येतनखि असिगुंबा थौंग सिलाइबक थिबनी मसिना अंगांग सिंग असिदा अचौबा चैथेंग अमा पिरे मही तंब चटपा अंगांग सिंग अथिंगबा पिरिबसे पुंग निफुगा निपान की मनुंगदा माना चटकदबा मफम सिंगदा यौहनगदबनी हाइखि आइरिबा छात्रसिंग असिना ngasi makhoi fauriba thamoi fauriba ninghanba ase Manipur government amadi mari leinaba authority airport authority amadi child right protection department hariba singsingna akayam thuna pung nifuni pan bhaugi manungda chapchaba action lakhutkadabani maramdi hariba angang singje magi chatkadaba mafam jingdo yongna security yongna थिनगदबनी हाइबसी PSO की साइट की थमजरी करिगुम्बा मसिदा लौबी रक्तगदी करिगुम्बा मसिदा हारिबा अथॉरिटी रिलेटेड अथॉरिटी सिंग लौबी रक्तब तारगदी मियाम यावना PSO न खुंगन के संगसनगनी हाइबसी PSO की साइट की थमजरी तागेल खोंगबाल की मतंगदा मिनिस्टर AK मीराबाई की इज्जत सोकपे याबो वफम मीडिया दा फोंदोखिबदो लमदमतु की मीराबाई बी अमदे क्लब के अयाबा यावरगा फोंदोखिबा नते लाले हाइजगदबनी हाइना पाउगी मिफम पांगथोखरे ngasi tagyal khongbal maning lekai machai bema community hall da nambul mapal break cultural association amade tagyal khongbal women welfare association gi luchingba singna phongdokhibada ngarang wakat mi phamduna media da phongdokhiba wafam singa du aran bane matungda torok patarbadi club amati mera pai bina pirak pachairak masa na lawgadabani wafam asi rajniti gi khudong chaba lawnaba mioi khara khakna chathakiba thabak ni haiki tang khongban maning lekai club mera pai bi gi jurisdiction manung sida hairiba MLA asina akhoi hujik oiriba mangda uriba community hall mangda thariba koilas club ki building construction amade club ki field amade akhoi gi tang khongban manin lekai gi leiriba school asibu upgrade tobiduna yamna achauba development amaga loina na hujik tawribani masida kanagumba thoinsin ama ani na silaga insan baman ba thawinsin amani ama ani na silaga hairiba asi matungda tobiganu masida tawrop tholabadi club amasung mara paibina madugi pirakpa daita masa na yana lawgadabani Siza hospital gi ENT department na sinduna khetri lekai rising club ka khusam natuna khetri lekai laibung thawalda lemna ENT camp amanga si pangthokre camp matu da mioi humbudra kamanga layenki World Environment Day ga mari leinana Office of the Development Society Uremba Makalaikai Ward number 1 na Forest Department ka khusam natuna uchara kaya thakre Huidrom pokpi torang apan bagi laikol amade masigi akoibada uchara lising amarom thake Society ki President Gambhir na akoibagi phibam ngak sena pa pandamda uchara singasi thabani haiki Lamkhulan haukep jahi humbudra nithoi मोरेगी जियोन वेंगदगे हाउसिंगना मसाला यंगननबगे खोंगसाई वेंगदा लेबा मचानुपीगी मयुमदा लाखिबा अहल अमंगसे नुंगथिल पुंग अमरोम ताबा द्वाइदगी थोखिबदगी मफम खंगदना मांखरे मियोय असि फुट 5 इंची अहुंग वांगी कुचुंगवी ममाई सांगी मसापाई मांगना थोखिबा मतमदा ग्रे मचुगी खोंग्राव अमा सेटखि जर्सी अमा लिटखि कनागुमना माहकु थेंगनाबिदबदी मनाक नकपा पुलिस स्टेशन नत्रगा मोबाइल नंबर 8413 860780 da pau pibiu hari hauzik sanabagi pau mo lobirase nasi sanabagi pau da handak ki Rio Olympic da India ki
nupi team gi captain oigadoribe Sushila Chanubu mapangi pauchi amana Madhya Pradesh ki sanaroi ni haina phongdokibasi yamna laibak thibani masina hena unkhatnaba phibam lakadaba maramna asoiba aranbasi athuba matamda sengdoknanaba BJP Manipur Pradesh ki Vice President M Asni Kumarna pauchi atuda khangkhre hairi All India Football Federation na Sinduna Odisha ki Katakta Football Association of Odisha na Sinduna Chathariba Junior Girls National Football Championship ki ahanba semi-final match ta Manipur amadi Tamil Nadu ka hayang ayuk pung 8 makai tabada sanargani Manipur University Sports Committee ki kunthagumdoi suba chahi gi General Body mifam ngarang pangthoktuna Manipur University Inter-College Tournament singi calendar phongkhre Tongan ba masana taraga manga gi tournament sing August Nepal dagi hauna mathang chahi ki February ani fawba tongan ba college sing da pangthokna ba matam lepkhre South Asian Thangta School Games Sri Lanka da ahanba oina August tang kunga mathoi dagi kunga manga fawba pangthokani haina huel lalong Thangta Association na pause sing da phongdorak pase All Manipur Chaibi Association na chamam naba ama pokle haina pawmi sing da phongdokre Ngasi Manipur Press Club da pangthokiba paugi mifam amada association asigi executive member Hizam Hamjitna kanagumba lanai lup amatana chaibi phunabagi championship na chingba pangthokpa matamda association asigi ayab lawgadabani chaibi association asi Manipur gi tongan ba thang tagi sindam sang singna punduna semba register body amani Manipur Olympic Association asu sakhangduna association asigi makhada tongan ba chahi gi championship kaya su pangthoktuna chathari Handak khanghaudana chaibi gi maming lawduna thang tagi school games pangthokani hairibasi association asna yaba ngamloi kanagumba association amatana kushira sida niyom semduna championship na chingba pangthokpa haibasi chaibi masanabu lana uhannabani haiki Soino no confused tori den debo masana sibu kamai to no koisi ai chaibi ge association ge halaman chaibi association leina koi huyela long association manipurna hairibasi yawninga gadi moidagi pau akupa pau lobiyo na hapsale yam reasonable oidaba mawong ama school games is school koi yas department gi makhada yas na sendang pirga hesat bane mamang thoni national sabda Hausi sanabaki makha taba pau boya ning thogjamdage muk lobisi Mari Lenaba Singhi Ayaba Yauduna Kumal Lampak Sports Complex Dukan Pamduna Sanaba Polam Yoliba Singna Sanaru Singna Seasonaba Yadaba Polam Sing Yondanaba Taru Tanana Tamnaba Honamina Sihaina Manipur Olympic Association ki Secretary Sunil Elangbamna Network Asiga Akanana Unabada Pongdorli Mahangna Makhatarduna Dukan Asida Hokiba Numit Karani gi Mamangda Youth Affairs and Sports Department ki Coaches Association na drive chatabada Sanaru Singna Seasonaroi daba Polam Kia Yolambadigi Mai Taduna Mangan Bagal Makhatana Yondanaba Kangan Balakrabani. Pumnamba Sing Asina sports person Singda moral discipline da Yamna Kanaba Pangpangamki. Makhatana Department of Youth Affairs and Sports na Yamna Maru Oiba Pire Amani Kana Lobiduna Miamna Pangodaba Sanaroi Singsu Pangodaba Sana Polam Singkak Pangan Bayaba Cafeteria ama hangnaba honaribasi athuba matamda loisinaba honabirabadi Khomalampak Sports Complex magun khardi hengpang nganguni haiki Khomalampak ki Sports Complex ya koi yamna taru tanan len janingi marmaduna hojik koi gi masidais da koi gi mayam ama koi asa thaki kari gi mayam ama yombiri ba mayam koi jinau mayam si koi masida tori basi ju koi mamang do jagre masida koi gi sports ki training sing na koi to ba haiba tare oda phataba haidi chaabada phataba mayam ama koi gi yadaba aina su yadaba koi kari asathang mayam ji jolamdana kolamna tawdagi koi coaches association coaches association na madu koi mayam changdana moi volunteers sing kari mayam tona thawai obe association members sing secretary kari president mayam yaudana madai da mokoina koi cleanliness drive ama tawdana madu phatawdi jolamba mayam koi thugaidana on mangtan bagi mayam na ju ubigre loina moina tawriba mayam department of youth affairs ki coaches association tawiriba madu mayam da khoi ju yamna punga sang yauna koi chawasai loina masimu mayam ama yamna mong tana koi gi environment ama yamna clean oiba environment ama sina koi gi sports person singda yamna hygienic oiba loina akoi mogi moral integrity mogi discipline maintain tawada
ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯝꯆꯠꯇ ꯀꯔꯤꯗ ꯂꯣꯏꯅ ꯐꯔꯛꯀꯗꯧꯕꯅꯤꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯐꯠꯇꯕ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯥ ꯑꯃ ꯌꯣꯜꯂꯤꯕ ꯌꯣꯟꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯝꯃꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔꯁꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯇꯧꯗꯅꯕ ꯑꯃ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔꯁꯀꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯁꯤꯗꯩꯁꯤꯗ ꯀꯦꯐꯦꯇꯦꯔꯤꯌꯥ ꯑꯃ ꯐꯖꯅ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯏꯖꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯄꯥꯝꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯌꯥꯝꯅ ꯄꯥꯝꯒꯗꯧꯕ ꯑꯆꯥ-ꯑꯊꯛꯁꯤꯡ ꯌꯣꯟꯅꯕꯒꯤ ꯃꯣꯏ ꯈꯟꯅꯔꯦꯅ ꯇꯥꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯇꯩ ꯃꯌꯥꯝ ꯐꯖꯗꯕ ꯃꯌꯥꯝꯁꯤꯃ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯔꯒ ꯃꯁꯤ ꯇꯧꯗꯅꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯟꯖꯅꯤꯡꯉꯤ ꯐꯦꯟꯁꯤꯡ KISSC खोंगमन्ना पुन्ना मेडल 19 फंगदुना 12 सुबा गवर्नर्स कप स्टेट 11 फेंसिंग चैंपियनशिप की मांगजिन थाखरे मणिपुर फेंसिंग एसोसिएशन सिंधुना खुमन लंपाक फेंसिंग हॉलदा थासिगी टांग मापल दगी चथरिबा 12 सुबा गवर्नर्स कप स्टेट 11 फेंसिंग चैंपियनशिप की ngarang athengbada pangthokiba सब जूनियर बॉयज की शेवर इवेंट्स उपा क्यांगवे की एस सिंखई हुनबा मिसिखोल खुराई की एल सिंखई गानबा उपा क्यांगवे की W सचिन अमरी KSC खोंगमन की एंटेज कुमारना अहानबा निसुबा अमरी अहुमसुबा ताकी सब जूनियर बॉयज की फोइल्स की पांगथोखिबदा KISSC खोंगमन की OK डेनिस उपा क्यांगवे की O दिनेश यासु बैगबटी लेकाई की S लुसिंग अमरी KISSC खोंगमन की सानरोय CH रोमेना अहानबनी सुबा अमरी अहुम सुबा ताखरे सथरखिबा चैंपियनशिप असिदा KISSC खोंगमन्ना गोल्ड माफल सिल्वर तरुक ब्रोंज तरा निथोय पुन्ना मेडल 19 फंगदुना अहानबा ताखरे साई RC ना गोल्ड तरुक सिल्वर तरुक ब्रोंज तरुक पुन्ना मेडल 19 फंगदुना अनि सुबा अमरी उपा क्यांगवेना गोल्ड मंगा सिल्वर तरुक ब्रोंज तरा निथोय पुन्ना मेडल कुलुमदोय फंगदुना अहुम सुबा मिसिखोल खुराइना गोल्ड मरी सिल्वर अनि ब्रोंज तरेट पुन्ना मेडल 13 मरी सुबा मणिपुर पुलिस स्पोर्ट्स क्लब ना गोल्ड अनि सिल्वर अमा ब्रोंज अनि पुन्ना मेडल मंगा फंगदुना मंगा सुबा पोजीशन ताखी सथरखिबा चैंपियनशिप असी हयेंग लोइसलगनी स्विमिंग ममांग थागी टांग कुमापंदगी थासी की टांग अनि फौबा बेंगलोर दा पांगथोखिबा 19 सुबा सब जूनियर नेशनल एक्वाटिक चैंपियनशिप दा मेडल औरबा सानरुसिंग ओपगी थौरम सेंट्रल स्विमिंग क्लब वांखै निंगथेमपोखि मफाना सिंदुना क्लब असिदा पांगथोखरे थौरम सिदा लोक जनशक्ति पार्टी LGP मणिपुर यूनिट की जनरल सेक्रेटरी अथोपम किशोर सेंट्रल स्विमिंग क्लब की प्रेसिडेंट इंचार्ज A अजय कुमार मणिपुर स्विमिंग एसोसिएशन की सेक्रेटरी M लोकेश्वर अमदी सेंट्रल स्विमिंग क्लब निंगथेमपोखि मफाल की जनरल सेक्रेटरी L बोचाना थौरम मपुसिंग ओइखि पांगथोखिबा चैंपियनशिप असिदा 50 मीटर फ्री स्टाइल 100 मीटर फ्री स्टाइल अमदी 200 मीटर फ्री स्टाइल दा गोल्ड मेडल फंगलबा हिरेल सगोलसेम 50 मीटर ब्रेस्ट स्ट्रोक दा गोल्ड मेडल फंगलबा महानंदा थौचोम अमदी 50 मीटर बैक स्ट्रोक दा गोल्ड मेडल फंगलबी याइफबी थौदाम दा अचंब खुदोल पोट सिंग पिदुना पुंगिंग थगोटखि हौजिक लोइसलकपदा ngasi nomgi oiba ai ngasagi paw muk lobisi ICAR लम्फेल पाटगी फंगबा पाउदा ngasi ख्वाइदगी साखिबा डिग्री सेल्सियस 19.9 ख्वाइदगी इंगबा डिग्री सेल्सियस 19.2 नुंसित यावबा इसिंग मनेल की सांग अयुक्ता सादा मरी नुथिलदा सादा मुफो ओइखि ngasi nong chukide न्यू चेकोन की लंबी की ममांग थंग सरक तमियोय खरना आइन की वांग मद लम खोपचिन दुना फेंसिंग खाबगी थबक जथरकपदगे MLA इराबोट न थिंखरे स्टेट असिदा एम्प्लॉयमेंट एक्सचेंज खुदिमक्ता रजिस्टर तौरबा थबक थीरिबा मियोय लाख 3 का लिसिंग यांखै माथोय चात्रेट कुंथागा तरुक यौरे अमदे पुंसीदा माय पाकपा मियम ओइगे हारबदी इशाना करी पामी हाइबदु निंथीना लेपथोकपा चंगी हाइना लेफ्टिनेंट जनरल कॉन्सम हिमालय सिंहना फोंदोखै ngasi gidi ISTV na pido paw matang tulu dere meng tabiri basingbo amakana khonje